अहानबदा मरोइबा पाउ पिजरी तरागा निथोई सुबा मणिपुर एसएमबी की तरेट चोबा मिफम ngasi हौगनी हाइना तौरंबा अदु तौररोई हाइना मणिपुर लेजिस्लेटिव एसएमबी की सेक्रेटरी थादोरकपा चेरोल अमदा खंगलकली चीफ मिनिस्टर न रिजाइन तौखिबसी तौफम थोकपा मतमदगी थेंगथरबनी जयराम रामेश स्टेट असगी तोंगान तोंगानबा मफमसिंगदा मणिपुर पुलिसना थीबा हुंबगी थबक चथबदा आइना थिंख्रबा लाल हौरुप के मियोय यावना खुलाई क्या फगतपा ngamkhre amade National Highway 2 potai puduna lakpa gari chaniga kunipan Imphal da pushilakre Mami TV ni sandok sari ba Manipuri pau mijeng tabi di bapumna makpu SOPHIA HIJAM khurumjari pau sandok na pijari Taragani toi suba Manipur SLMB gi taret choba mifam ngasi dagi hobani haina tawramba adu tawraroi haina Manipur Legislative SLMB gi Secretary ke Magazine Singh na ngarang atheng bada thadorak pacherol amana hairi Manipur gi Governor Ajay Kumar Valana ngasi dagi State SLMB mifam haungnana ba mamang thagi kunmari da sumon tawkiba adu kudak tagi satnararoi haina su terol aduna makata ki Ngarang numidang wairam Chief Minister N Birenna mahaki Council of Minister amasong MLS Singh yauna BJP Manipur Insa su oibata natana party asigi National Spokesperson su oiriba Sambit Patrarga loinana laktuna Governor Ajay Kumar Balada Chief Minister gi famna gi resign tawbugi ahiba cherol pisin khiba adu tawfam thokpa matamdagi thengtharabani haina Congress lusingba Jairam Ramesh na mahaki social media platform X ta phongdorakri Mahakna phongdorak pa wafam singge manungda ngasi dagi haugani thaurang lamba Manipur Legislative SLMB gi mifamda Congress na Chief Minister amasong mahaki Council of Ministers singge mayokta no confidence motion pukhatna ba thaurang pumna maktarurabani adubu oirakli ba fibam asidagi Manipur gi Chief Minister resign tawkhibani mahakna Chief Minister gi famdagi resign tawkhiba asi ing kumja lisingani ga kulhumdoi gi megi angan ba saruktagi Manipur da thokhiba thaudok singna maram oiraduna Congress na demand tawduna lakhrabani Hojik Manipur gi miyamna ngaigadoribasi yamna toina mapanda chakanba aikhoigi Prime Minister na France amasung USA da chaliba khongsat ki matungda halakpani mahak masamak haukiba thakunda rom asida Manipur da chaningmagi wakhal leikidabani amasung chanabagi matam phangkidabani su haina phongdorakli State asigi tongan tongan ba mafam singda Manipur Police na thiba humbagi thabak chathabada aina thingkraba lal holup ki miyo yauna khulai kya phagat pa ngamkhre Manipur Police ki kangbu amana Imphal East District ki telawdagi aina thingkraba loop NRFM ki miyo taret yamlaba khusu kulai single loinana fare hairi State Police ki pau amagi matung ina fagatlaba miyoy sing adu miyamdagi namduna sel khaiba amasong khulai lalonbada senaba miyoy faraba taret adudi Moirangthem Somokanta Singh Elias Pakpa chahi kun taret Thongam Iboton Singh Elias Thawyangba chahi kun thamari Haisnam Rohit Maitai Elias Mangangamba chahi kun thanithoi Yaikhom Inau Singh Elias Singlai chahi kun Namairakpam Jotin Maitai Elias Pirepa chahi kun thahundoi Ningthojam Pran Kumar Singh Elias Punsirol chahi kun thanithoi amadi Hemam John Singh Elias Athoiba chahi kuntra humdoi ni hairi makoidagi magazine yauba AISL rifle ama amadi marutara manga magazine yauba AK47 ama amadi marutara humdoi magazine yauba insas rifle ani amadi marutara ni thoi magazine amadi maru kuntraga loinana SLR ani bulletproof BP jacket manga mobile phone ahum amadi wallet ani ni hairi amaromda Manipur police na aina yadaba khulai lalonba miyoi ama porompat area dagi fabangam le hairi police ki pau amagi matung inna faraba
ꯐꯥꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯈ꯭ꯋꯦꯁꯅꯥꯝ ꯔꯣꯁꯟ ꯁꯤꯡ ꯆꯍꯤ 23 ꯀꯧꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯇꯧꯈꯣꯡ ꯂꯥꯏꯐ꯭ꯔꯥꯛꯄꯝꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯗꯨꯀꯥꯟꯗꯥꯔ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯁꯦꯜ ꯈꯥꯏꯕꯗ ꯆꯩꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯚꯣꯇꯔ ꯀꯥꯔꯗ ꯑꯃ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ Manipur Police Pambaina Luchingba UNLF ki active member ani fare hairi police ki pau amagi matung inna faraba miyoi ani adudi Khwaisnam Ronaldo Singh chahi kulhumdoi amadi Soram Ngowa Maitai Eli Sanatomba chahi kunthani Imphal West District ki Chandranadi village mayada leiba Naran Konjindagi ni hairi makhoi Imphal mayonda leiba dukandar micham miyam amadi lenga ki thabak tawba miyoi singda kihan khanganduna sen khaibada amadi aina yadaba khulai sing smuggling tawbada jainaba miyoi ni hairi Makoidagi magazine ga loinana .32 pistol ama 2-wheeler ama mobile phone ani sale oina lupa listing ahumga chamaga kun yawa wallet ama fangba ngamki State asigi sing amasung tampaki mafam singda area domination amadi thiba humbagi thabak leptana chathari Bisnupur district ki sagang amadi nauda khong singkhong gi marakta leiba jagada security force na thiba humbagi thabak chathabada bom yauna khulai kya phagat bangamkhre phagalaba khulai sing adudi magazine yauba AK56 ama magazine yauba SMC carbine ama single barrel ahum BP cover ama BP plat lever ama Just smoke cell taruk, ring aniga yauba 36 IC grenade taruk, 12 ball life cartridge ahum 7.62 into 39 mm gi kapayariba maru tara 303 gi kapayariba maru ani kg ama gram chatuka yankai muglumba angangba machugi IED ama where yauba kg amaga gram chamapan yankai muglumba amuba machugi IED ama gram chamri muglumba IED ama amadi gram chahum yankai muglumba IED ni hairi Manipur gi ching amasung tampaki mafam singda security force na area domination amadi thiba humbagi thabak leptana chathari Manipur police control na thadarakwa cherol amagi matung inna National Highway 2 Imphal Dimapur lambida lamdam asigi tangai fadana nomada changraba yadraba pochai puduna lakpa gari chaniga kunipan hairiba lambi asida apanba yauduna pusilakre makhata na pochai pusilakpada khudong thiba thoktanabagi damak chinganingai oiba mafam singda security force na akanba chaching tharang lakhatke Manipur district pumna makta pamdaba thokdok thoktanabagi damak ching amasung tamda puna checkpoint chamaga subna mapan hangduna achat awak sing check tawduna wahang pahong chathaki miyoi amatami phami pundi yaukhide hairi President Draupadi Murmu ngasi Prayagrajta pangthokpa Mahakumbha Mela da thungkhrei mahakna Tribeni Sangamda iroktuna lai khurumki President na Prayagrajta leiba Aksayabad amasung Bari Hanuman Mandir Zatuna Lai Kurungani, President ki Khongset Aduda Uttar Pradesh ki Chief Minister Yogi Adityanath Yauna Masak Nairaba Luchingba Kaya Saruk Yagani Hairi. Khwairambon ima kaitan temporary set ki awang ithang thangbada yongsak yoliba sing adudagi liwa gi president Ojit Sorokhaibamna yongsak sama lawraklaba matung yongsak adu yenake yongsak adu Sorokhaibam loidang devi gi imungda iron bacharubada khong hamtha ba yawrakpadagi yongsak adu check tawrubada yongsak maru Sauthokna bahidak loina kaplamki yongsak adu thangna lenuna yengdubada maru maningda musin muba yarakhi hai asigumba podyan hapsinduna miyoi bagi haksang sokpa yaba fataba thabak Thorang Singh asi mari lainaba department na matam chana thabak paikhat haudrabadi yongsak laiduna chariba miyam khudong thiba mayok naragani loinana yongsak laiduna chaririba miyamna yamna section biyu haina liwa lamdingi maikai dagi miyamda appeal tawrakli loinana asiguma posal yoliba miyoi sing faraga
चैराक पीबियु हाइनसु पुंगनिंग चिंचिलकली लीला धर्मा हाइबसी वे ऑफ लाइफ अमनी एंटरटेनमेंट खक्ता नते समाज पु नैनाबनी समाज मम्मी ताहनबनी हाइना केडीयू डायमंड जुबली सेलिब्रेशन कमिटी के कन्वेनर बॉबी जेम्स वाहेंगबम फोंदोरखरे वाफम असी केडीयू डायमंड जुबली सेलिब्रेशन कमिटी न सेंदुना ngasi केडीयू लिंखतखिबा 75 एनिवर्सरी डायमंड जुबली सेलिब्रेशन कुंबी कांगजैबुंग कुंबी द पांगथोकखिबा थौरमदुदा बॉबी जेम्स न फोंदोकखिबनी महाकना मखा तारादुन हाइखिबदा खुनाई अमा समाज अमा संगलकदा लीला धर्मा न लौरिबा मसी समाज भी नहीं समाज सिबु मम्मी ताहन बने अरे ngasi मा कोइना केडीना नांथोक चगदे ते मसी समाज भी नहीं समाज सिबु मम्मी ताहन बने हाइना मिंथोंदुना मियाम मांगदा उच्चगदौरिबा असि इंस्टिट्यूशन चनी मांगदा मणिपुरी यासदा मसक थोक जमाली नहोंना अमुक मणिपुरदा ngasi की ओरिबा तंगदु लैरिबा is a way of life संदना पीकिबा बासन पीकिबा स्टेटमेंट कया अदु ngasi फाव निंगसिंगदुना लैरि अदुबु ngasi की मियामनदी थौसानादबुगुम तौरी बॉबी जेम्स ना हाई अखोई एजुकेशन सिस्टम दा पेट्रियोटिज्म नेशनलिज्म असी कवर तौबा ngamdabagi मम्मी चाउना तारी अदुना इचंग थौरबा खुनाई अमा समाज अमा सेंगलकपदा लीला धर्मान लौरिबा थौदांग सिंग असिगी इंपोर्टेंस अदु ngasi मियाम अमदी हवलकलिबा नहारोन सिंग असिदा मसिगी कानावा सिंग अदु खंगनबा हाइदुना आर्टिस्ट सिंगना यामना हाइजद्रगसु पांगजद्रगसु इचम चमना कुंबी ड्रामाटिक यूनियन की 75 एनिवर्सरी डायमंड जुबली थौरम असिगी मियामगी मिनुंसी की मतेंगल लाइनना पांगथोकजबनी हाइबा वफम सिंग फोंदोकि थौरमदुदा केडीयू लिंखतपदा अचौबा थौदांग कया लौरंबा यावना केडीयू की लाइवैख्रबा आर्टिस्ट सिंगी फोटोदा लैसु कतुना इकाई खुन्नबसु उतकी 75 एनिवर्सरी डायमंड जुबली थौरंगी सवेनियर अमसु फोंखिबगा लोइनना केडीयू के आर्टिस्ट सिंगना चिंगतम लानमी हाइना मिंथोनबा धर्मा अमसु मियामदा खुदोन तमखिबगा लोइनना स्कूल महिरोय कयाना कल्चरल थौरम कयासु उतके डायमंड जुबली की थौरम असिगी छरुक अमा ओइना था असिगी अनिदा पांगथोकखिबा लिटरेरी ट्रायल कॉम्पिटिशन सिंग एसे पेंटिंग अमदी डिबेट कॉम्पिटिशन दा मकोक मथंग अमदी अहुम सुबा ताख्रबा सिंगदा प्राइज डोनर सिंग लाइमयुम पानोरामा तोंगब्रम लाइफ फोन अमदी खांगेमम राजेश्वरीना मना मथुम सिंग येंथोकी थौरमदुदा इंडिया ब्लॉक मणिपुर की कन्वेनर KSA सांता खेत्री जुगेंद्रो बीजेपी कुंबी मंडल के प्रेसिडेंट एस अंगौसना कुंबी ड्रामाटिक यूनियन केडीयू की कन्वेनर W बॉबी जेम्स DI मोइरांग M मेगासंद्रा सोशल वर्कर W सोबा अमदी अतै मरु ओइबा मियोय क्यासु सरुक याखी मसीबे तौनरिसि एंटरटेनमेंट खत नते मसी समाज भी नहीं समाज सिबु मम्मी ताहन बने अरे ngasi मा कोइना केडीना नांथोक चगदे विलिरासे अखोई यामना आई सामो आर्टिस्ट नचदे प्रोफेशनल आर्टिस्ट नते तरुमसो आई आर्टिस्ट वापदगी इसासे सरकास कैरेक्टर अम रोल तौजै अखोई की टाइटल से कइना चिंतम लानी सि करिगिनो मसीदगी चै चामगा मफुद्रा माथोगी ममांग थोखिबा अदुगुंबा अखोई की आवासिंग मणिपुर गंगारक मतमसिदा थोखिबा चै चनी मुकी ममांग थोखिबा वारी से मसी अखोई न हौना अखोई मसी ओरिबा मणिपुर की तंगु लैतादवा अदुगी मतमदुदा हेरा चंद्रना पीजिबा भाषण पीजिबा मागी स्टेटमेंट मैम सिंसे स्टिल मसी रेलेवेंट ओरिबा अदुबो अखोई मियामनदी मदु थोक्सादगुम तौरिबा अखोई एजुकेशन सिस्टम अखोई पैट्रियोटिज्म अखोई नेशनलिज्म सि मसी कवर तौब ngamdaba मसी सोप ngamdabagi ममी में याम चाउन ओरिबा इचंग थरबो खुनाय म संगलपदा लीला ड्रामाना लौरिबा थोगान सिंग असे अखोई पुरमने एंटरटेनमेंट की बनतना एजुकेशनल की ओइबो अदुगुंबा पर्सपेक्टिव्स ऑफ द लीला ड्रामा की इंपोर्टेंस सिग्निफिकेंस अदो मदु मसी तिंबिरिबा मियाम सिदा हगलैबा नहारोल सिंग असिदा मदुगी इंपोर्टेंस दु खंगनबा हाइना हयद्रगसु पांगद्रगसु इसम समना कुंबी ड्रामाटिक यूनियन की 75th डायमंड जुबली सेलिब्रेशन ऐसी राय म्याम मतेंग लोइनले मियाम द कानरबा मयाई लंबी अमा ओरिबा वांगोई पुलिस स्टेशन अवांग थंगबदा नौना संगारिबा MSCIA फिलिंग स्टेशन वांगोई ऑयल पंप असी मियाम द ngasi सिनक्रे थौरम अदुदा हानागी मिनिस्टर ओइनाम लुखोई सिंह वाइस प्रेसिडेंट BJP मणिपुर प्रदेश सुसरुग याखी
government na taking choice da ata song 137 da thada ba kanga lambi atupa ni se hawe am da thada ba haidna du baina paisa tu di yam da bina ye thona ra poda thum thum da pena da bina adu masagi koi si gi su lambi ji phajana polen la do on na su kan na to ko kan na su jeri si lambi ma je pa ga di akoi si dam tiang na ami aduga akoi je National Highway 137A yes masi ole de hay de masi gi process adum tender ga taw ba som masi gi process ai phajana masi gi by heart tawe nam ni kai na kan da ai ne ihan han ba MLA kendra si gi pradhan thagat bi matam da masi gi matam ni works minister ga tanajar ga project ama thar ga ai masi tanajage hai da taw National Highway 137A se the conversion taw gi bani Hairok Kendra Manung Channel Laiba Laurembam Dagi Sapam David na kidney animal fail or about Mapabungi Tawai Kanbada Miam Dagi Matang Nidakli Sapam David Mapabungi lying Nabohanavada School Emerson Tobangam the Vagalonana School Sapamatamda Charachak Sadna Lyric Tambachatli Amaromda Dukan Sing Dagi Pot Shot Pasu Yamna Sotman Maramda Potchay Amata Kana Amata Pibidre Numit Humni Tangana Jarahen but Numit Sing Dude Ningsing Lubada Tu Jungba Kanghode Yungi Inko Tangkai ama layeng bada loikre anaba seba tawbada pung kunmari potha phang khangde khwaidagi waraba punsi haibado oire maram aduna miyamna nungsi biduna imung asigi awabada mateng khajikta oirabasu pangbiyu haina mateng nijarakli kanagumba puksen chawraba singna mateng pangbiningba leiragasu pijariba number 9233662805 asida paw phawi rangnaba afil tawrakli MPA gi kuntraga nifal suba mapok kumon mai pak na pangthokre haina koireng na lusingba United National Liberation Front UNLF ki Publicity Secretary na thadarak pacharol amada khangalakle United National Liberation Front Manipur ge lanmi Sanglup Manipur People's Army MPA sapungla khiba kuntraga nipan suba mapok kumon numit ki thoram Manipur ge manung amasong mapanda laiba party amade lanmi gi unit sing party gi central headquarters CHQ MPA gi CHQ Training Center Tactical Headquarters TSQ Sing Mapal Lebak ki External and Regional Affairs Headquarters ERA HQ Laksa Kanglen Party ki District Headquarters Sing Amasong tongan ba unit Sing da Ireisa Sing punna paksan na mai pak na pangthokre numit asigi mapung oiba thoramdi ningtam yaol lal hauda thawaina pontha fi khraba athauba singda ikai khumnaba utuna minute ani tumina lepa leipak miyamgi ningtam lal hauda thawai kathok khraba athauba singi maphamda leisu katpa amadi kumon numit asiga mari lainana Central Committee gi Military Affairs Committee MSC gi warol puthokpa amasung party amadi lanmi gi lusingba singna thoranga mari lainaba warol piba asina singba sing oiki MPA gi kumon thoram asida Imalebak Manipur ge ningkha tambagi lantheng asida ngasi fawba khongpham hongdana sena leminariba amadi India ge loilam lenga ki mayokta lantheng minariba yawal love sing su sarugyaki kumon thoram asi mai pakna pangthokna bahonabada makhal kaya gi mateng pibirakhiba amasung thoram asida sarugya vikhibai reisa pumnamaki mafamda UNLF MPA na tawimal khangba ulakhi Iningthau Laisemba Sana Zawbugi Mijeng Makada Sengai Sing Imoinu Thogal Lob CCETL Whitehall na Sinduna Thawal District Whitehall Sengai Ching Sengai Shumang the Labor Imoinu Ohongba Achaubi Ibem Poki Kubam Len Asida Ibudo Bakang Bagi Pafal Singkat Bagi Thoram Amagaloinana Numit Nini Chupna Chathagadaba Tree Plantation Gi Thoram Ngasi Sana Konongi Yai School Lakpa Kaisam Ragumani na Haudokre Lining Lyson Kayagaloinana Ibudo Bakang Bagi Pafal Singkat Pa Amadi Numit Nini Chupna Chathagadoriba Tree Plantation Gi Thoram Adada CCETL Whitehall Vice President KS Khaba Secretary P Brimangol Amadi
Lawyers for Human Rights Manipuri Executive Director Advocate M. Korauhan Baluangsu Sarugyaki Sana Konungi Ya School Lakpa Kaisam Ragumani na Fongdorakpada Imoinu imagi khubam asida lairiba ivudo pakhang babu thongniba oina ivudo gi pafal ase singkhatpani ireisa singbu awafam da tahanma ba honariba irebakpu kaina ba honariba pumnamak ngasidagi mangkiba oirasanu khubamlen asida ireisa singna imagi harau kumhai mapung phana pangthokpa ngamba oirasanu hairaduna numit nini sathagadoriba u thabagi thoram asida miyamna sarug yabiu haina fongdoraki tampak thakta ngan thoibiriba Cenggai cingde itung biduna laibiriba kupa surungdagi laithak laikharon nomadol sukna napon biriba sayon yamba ibudho pakhang bana kaidong biriba makai phamasida taibang oiba yaksa singna khoyum lai khuya khada kok nona akhoi punamangna khuramjari ngasi haiba nimisidagi yaiphabagi nimit thokpiraktuna amambagi lang nupsange honaramba punamak mainunggi ironungda changkhiduna Sakhet tu namang kibo oy rasanu haiduna akoy po namang ay budogi mapamda ko no kuramjari loina na hairiba ima imuinu amasung ibudog pakang bagi laibung asida numit ini isupna akoy gi laibak sida laibiriba akang ai ahlaman punamagda ucara thabagi thorba amasung pangthok jagani loina na ima imuinu amasung ibudobu athuba matamda laibak miyang khangna harau bagi mathen punamak ima laibak sida chana laibak sida uchabagi thona lingjen duju pina biramu haiduna aikoi punamangna ibudo pakhangba amasung ima imuinu Kanglaipak flag na kyang gaina sindana Imphal East District ki Arab Tililong mepan Kangjai bungda third state level loremam anganghan memorial 9A side veteran football tournament lising ani kun mga ngarang dagi sanaba hawkri Team Drama Toina Group ani Thokna Khaidok laga knockout basis ta sanari ba tournament ase hawdokpagi thoramda Manipur Lenga ki MI department ki chief engineer RK Divankar Shalamna atoiba mitunglen Kairau Kendri MLA Lorembam Rameston Maitaina Thoramapu Manipur Lenga ki water resources department ki additional chief engineer Kambam Kiran Singh PIU2 Ukrul Masaradagi Richard EE Puyam Rajendra Singh Amadi Mahud Department ki EE Moirangtham Rupachandra Singh na akhanaba mintuleng oina sarugyaki Ngarangi thoram asigi hawtokpa numita flag kyamgai amadi MLBFAA mayai lambi ani na sanaki mes aduda flag kyamgai na MLBFAA bu goal ani amada maitiba PK Flag ki goal ani adu match ki ahum amasung kunthagataruk suba minute jersey number 11 Romana chankibani aduga MLBFAA gi amatangaraba goal adu match ki manga suba minute jersey number 9 Estroni na chankibani tournament asigi ngasigi ahanma match ta BFC Sinjamai versus MLBFA mayai lambi amade ani suba match ta FLBKT Kwakaitan versus UBS Elilong Sajingna Sanagani Hairi. Aroibada Maroiba Pau Amokana Bijari. Taragani Toy Suba Manipur Islamic Terrace Suba Mifam Ngasidagi Hawani Haina Toramba Adu Taurari Haina Manipur Legislative Islamic Secretary na Hadorakpa Gerald Amada Kangalakli. Chief Minister na resign Tokiba say Topam Topa Madam Nagi Tangtaravani Zeram Rames. State asigi tongan-tongan ba mafam singda Manipur Police na thiba humbagi thabak chathabada aina thingkraba lalharu ki miyoy yauna khulai kya fagatpa ngamkhre amade National Highway 2 potai puduna lakpa gari taniga kunipal Imphal da pusilakre Hauzik oina Mami TV na sandok saba Manipuri Pau loisinjare makha taba pau gi damak mijeng ta duna leibiu